Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Naga political issue bu India na malemgi miyamda lana uhanaba honari Nscn Mei Indo Naga political issue gi matangda aranba thausil tharang chathaduna leire haina Nscn Mei na Government of India bu mara sirakdi Lubasegi Ministry of Information and Publicity na thadorok cherol amada kumja 1997 dagi peace talk asi hek chatha bahurakpadagi ngasi fawba Naga political issue amadi Naga miyam ge identity bu India lengang na malem gi miyam dalana uhanna bohona duna lakli India government aron ba tharang kaya ama loina na minam sorry gi thawong kaya chatha duna Nscn bu lana uhanna bohonari chehi humpudara helaba issue asibu suppressive amasung divisive policy romda puna bohonari hairi Cherol asina makha taraduna kumja 2002 da Italy gi Milanda lubasegi India lengakta khuyek pinakhiba Memorandum of Understanding MOU bu thugaire MOU adugi matuk ina unlawful activities prevention eki makhada Nscn bu terrorist outfit amagum ngang basakpa lepkadabani adubu agreement adugi wafam sing India government na thugaire lup asigi kilonsar alemla jamir bu international law gi Makhada prisoner of war ama oina ikai khumnabagi mahul haukiba chahi mari rom asi mahakpo terrorist outfit ki member amani haiba wafam thamduna fajen punsinduna thamliba si aranba thawong ne amadi thawong asimak nagabu namtha naba hotnabani haiba wafam su thamlakli India government na chatharagli ba thawong ase Naga political issue gi chahi humputara khongchata laglaba lub asina taraide lawde amadi India government na Indo Naga political issue asigi waraksin puraknaba puksel sengna thabak tawdana leiri hainasu India government bu mara sirakli MLA kai si lekhidabagi aroiba mathau mangam pangthokre hayeng lenga ki loisang sing half holiday lauthokre Masagi anaba amana ngarang lekhidraba tadubi SCG MLA hanagi fishery amasung travel affairs and hills minister NK shigi thawai yaudaba hakchang aroiba kainabagi thorom ngasi mahaki lamfelda leiba office residence quarter da pangthokre Thoromaduda Minister Govindas Minister Owangbong Niumai, CLP Leader Okram Ibobi, Deputy CLP K. Ranjit, LAO Surjakumar, MLA TS Arun Kumar, MLA Nasir Hanagi, MP Dr. Lorho, Tongan ba Seso Giluchingba kaya amadi Tongan ba lining Giluchingba kaya sarugyaki, Thoromaduda Manipur Police na gun salute Piduna laikhidraba thawai na mapugi laikolda ingna chingna lairuna ba ikai khumna ba utki sarugyaki ba singna laikhidraba kaisi na hinglingai da tawramba thabak sing amadi mahangna pamjaramba wakhalon singtha baga loina na mapugi laikolda ingna chingna lairuna ba thawniki mahaki hakchang da lai katlaba matungda mahaki thawai yaudaba hakchang aroiba mathau mangomgi damak mahaki khungang makhan kuman da puki Thoramadu waba fongdokloduna CLP leader Okram Ibobi na hai laikhidraba kaisigi political party punna thabak tawminaram drabasu apunba Manipur ama oina bagi damaktadi hiram kayada thabak tawminaki mahak ngamloidabada thajaba pigande principal ama ngakna chachaba ingtapa luchingba mani mahak laikhidabada mahakna kalamba mafam hangduna lehaure khanbada awaba ama oire Mahaka loina hauba singna asuk waraba asina di leihoriba mahaki imong manungdi kari oiramgani khanbada hena awaba oire haiki amaromda NPP Manipur State ki President tadubi SCG MLA NK sina leikhidabada NPP Manipur State ki maikaidi awaba fongdokpa amadi leikhidrabagi hakchang mahaki khulda pukhibada aroiba oina una haubagi thorom lamfelda leiba leikhidraba MLA gi residence quarter da pangthoki thorom aduda NPP gi National Vice President Yumnam Joy Kumar NPP gi MLA Onalini KS Loken Narul Hassan TA Santi yauna NPP gi thaupu basing sarugyaki Thoromga mari leinana Joy Kumar na luchingduna kaisi gi thawai yaudra hakchang da lai katpaga loinana awawa fongdokpagi wafam sing thamki Thoromga mari leinana Joy Kumar na leikidraba kaisi na NPP gi state president ama oina party asigi chawkhotnaba yamna kana honaki political party amagi luchingba oirabasu atopa party ga hunaraga masagi oijaba fangnaba thawongda Thajaba thamkidaba miyamgi tawfam thokpa afaba thabak tawraga miyamna thajaba thamlakadabani haina thajaba luchingbani mahakna hojik lairiba muknaba si matau karna loisingani haina yamna wajarami ching amadi tam kaina danaba mahakki araiba wakhal sijinaduna honarami mahakna palamba sing thabakta onthokpada chawkhatpa Manipur ama soidana oirakpa ngamgani haina thajaba leihoriba khoina luchingba sina honna biram sing pandam fangnaba puna honna minasi haiki